Union Home Minister Amit Shah ngasi Imphal da soidina laklagani ngasi ayu pung 10:45 da Imphal da lakna matam lepkhrabasu ayu pung 11:30 faubudi Imphal da thunglakidri Amit Shah bu oknaba BJP ki thongmi singna tidim lambi paring de sem sanakre COVID-19 laichat na maram oiraga matam khara thingluraba RIMS Hospital ki OPD thasi ki kunipan dagi mausa gum hanglagani OPD hangnabagi firebasi thasi ki kunmari da pangthokiba RIMS ki official singyoiba mifam amana warek laukibani Stop Crime Against Women and Child Labor have a proposal puraduna thasi ki kulum deidege Manipuri ki Delhi tamna bicycle da campaign chathariba thona fabi chanura hum Mathura Basimayum Bindya Devi Senam Rosni Devi amade Chakram Naucha Chanu ngarang hozai bithungkre makhoi hombo all Assam Manipuri Students Union Hozai district na taram no kre NSN KYA gi luching bayauna lami yangkhani thoi Bharat Sarkar da khulai thadokuna changjaraklaba yana leire haina Bharat Lainga ki makok thongba official sing na phongdokre Chingzau Nungai Ching Development Association Chanda Lelong Chingzau na sinduna Association asina konba mafam singda ngarang dagi hoduna chatharakiba social service camp na silosin krai